Uki matam amada aigi pukning sida nungaitaba penjadaba khara madugi aigi ikhong sida hanjin thuduna thambagum lengba yada lepliba mafam sida madom lengda leptuna pukning mabudi yamna phajanjakibani nangbulana uganu haina amuksu khalloi ngamkhide masibu awoiba oiribra asengba achumba oiramagana aina kari phibamda leiba amuk oiramdragana kari aise kayada wakhal se luthana khanjin khraba alakpa haiba ihol ama hek pokliba sina lana laukhibani na famda matam khara maduna nangina nakna changsilakpa sungam khidabani adubu thamoi shinade heina dum nangi maikai yengkhibani nangbu nungshiroi ngamkhidabani maduna utloidaba itau kaya hairoidaba wahai kaya ama nafamda hanna haikhe utkhe angawbani angawba nangi wakhalda angawba loyangambana karishu serious oida wa pang hai madudi manadi thawoi wawoida waina khallibra haina amuk masa matom ta khali loyangambado yarik nganbana adumna tumina mangonde yenglaga leibasida masu khangi yarik nganbana khalamgadaba wakhaldo phagita thoklamba nupasi tabtharakle kei wanu nangna khangningi sibo leishnagi waro natraga keibuno loinama nanga loinarakpaso loinadringai matamgi wariso loinama makokte hekta haidaro hairo handakti tumin leikhre nupado loyangamba amuk makha tarae aiga maga se class 5-6 waide ne tinaraise laikai shunakne aduga akhoi ima baba hoi adaidi makhoi mama baba hoi ga thaina de hona tinaram yam angangi ne bani se puli adu sak phajana khangna ki ba haibo aina haiba matam swai yarik nganba loyagi wari du manna tai ibani koina de aigi wari mana loina khangni aduga magi wari so aina loina khang yam close oini masi hairaga atopa wana tab jamna asengba marup amoina close oina baduni leikai mina phawai bani se machin manau dongna loinei tinei haidana dum shone adubu khangdaba leikai wangmadagi midana lana ubaiwani akhangba mina de ekhoini gi marido aranbam ta yaude haiba khang nangna so ibani gi mari salana uriro yarik nganbado paukhom hek piruba ngamde machinduda wadu panduna le loyangambado mataudu munne yengle nupa masen oinabana yariki matau kharada loyana laina khangkre loyadu tapna hanglae karam kandagino nangna leshna ibani da chingna krisiba yarik nganbado wadi ngangda loyada yenglae asingbado mayo yari nangi wari do taraga aina mu gyan tanaba wari lirakadoini ekhoina class 9-10 karakpa matamdudagi nongmanaba nina balcony mayada wari sarambadagi ai tong khangan hankibani loyangambadi ningsingdraduna karam kangino haisibu aibu leshnaga wari sanarameba ai kawri simadi kai wari sanaramiba yarik nganba hek haidokpadi ngamde panduna ngahakle adubu loyana takpa kanbadagi haidore sum nabani no wari de yam nungshina sanaram nangna so leisna sing manungshibra kyam nungshige haiba ma sum aina takiba numituda aina tawa soiramgadradi khangte si haiduna tumina muk leike loyangambadi wari do taraga matom ta makhol thokna nokthorakle ngasidi yam thawai tana nokre loyado mamittagi mapi tade da khai yarik nganbana kaino aduk thawai yaung nokleidubo maram si boyba nangi reason sina ai hena nokning haleba kyam nokning halagi maram sina aina karamai na jumna khallo haibano nakhoini gi wari duda amaduso nangonde hena nungshibadi kai haraga noktana aduda aina chumna khandoise kaidano loyangambado yarik nganbana vending out tawraklabaduda sor amuktang sangna hondoklaga hairai numittuda ibani na sanaramba wari dudi
Leishnana nangonda confession pinaba practice tawminarambani. Aina giri takpa mangonda. Yarik nganbada nang ngasidi soidana nangna khaliba wado haihoro haidana. Yarik nganba wa ngange khalambado chap lepkhre. Loyado amuk makha tana. Leishnana nang khalaise yam kuirabani. Mana nang silona khanjarakpase engonda hana haidorani. Christy hoy Alvina hoy da hana haidrani. Engonda hana pau tamini. Adugi mathang aina nanga thengnanaba plan ga yam silaida. Aduda nangna yam lemthoga lekibai wani. Coaching mafam so madi nangna tawba mafam ga thiraga yaujarini. Yengo kayamuk yamna mana nang khanjaise. Aduda akhoi sahib sina hek heartless oidana kemta hek ubidaba. Waridu mathang sum haidorakpadagi yarik nganbado masadu yam langtaknari. Wari singdu makha tarakho haibago ma wa ngangda munna waridu tari. Yam hotnarakpane Leishnase. Adubu tangka kharada mayam waki. Wariba matamduda mana nangonda pau phaunaba haidana yam hotnakibani. Angang oiringai matam haridana nangonda wariga saraga awaba kauthokpa yai kaina khanba wakalduni. Nangsu academic oina yamna chinba matangbudi oi. Nang number sille haiba isu khangde. Kona jingkhaina hairakpadai khangbani. Khangde yari. Leishnase moi baba leitaba matamda depression chatkibani. Aikhoi mayamna khara phasana loinabadagi kai wakhalno khangde. Ma nit thani medical line tamni haidana kana hotnaki. Wari se yam khreda yari. Ai matamduda Manipur thokle. Wahaiduda loyangambadi ngakna. Karam kanda aduga pausham da hairakdaba Leishnasu naramdaba. Unaba aino school phau lai. Aduda kaidoraba. Aduda nabani do nok tana thoklakpada ubada aido angami holakpadagi adum imaga unaramaga adum hal. Nabuk to phattabam yauri asuklu na tinariba isa mana kaya dalana uri no yoni. Hoini nongma Leishna ibani school halakpada mila ambagi imana loishinbam thingni. Leishna na kana la amino hangbada ima inge leinane. Noina masak khangdaba mini haidana khumkhibado nang shoi oramani khangi. Hoi aina imada sinaramani. Aini hairadi Leishna na soidana engonda pau phaurakani khangbagi. Loyangambado khasik sauning lai. Handaki wahaidumadi ngai khone nangna kaigino matamduda aduk yamna heartless oiridubo. Angang pet lawa matamduda nangna hekta hero gi type ya mystery gi mawongdaga laktana. Leishna na pau phaurakni na nang kidana lotpa natro. Mana mail da thabadai hendoktana letter thariba mayamdo amta hek reply piraktaba natraba. Yarik nganbado letter dugi wa lakpadi maso sengdo khawrage khanna. Loya ai letter gi matang simadi I have no idea at all. Leishna na ingonda pau phauraknaba tawrami haibase aishu khangde. Aduga mana aigi hana leramba mafamda tharakpa letter. Aduga aikhoini puna leramba mafamda letter tharakpagi nongta lakhide. Tasingna hairadi aingonda nongmati yawrakide. Letter singdo ai hojikti loina par. Mana matamduda aingonda chinna phongdokpa ngamkhidaba wa mayamdo. Aina letter dudagidi khangba ngame. Mana ibu kayam khanjai kayam nungshi haiba. Letter yawraktabagi matangduda anido amuk kari kamdawna yawraktribano haina wakhal thadai. Loyangambasu asomna wari sarambadagi ado karam kande nabani sa open up tawnarino. Imasina Leishna se mayumda lehankiba matamdudairo. Open up tawnage tawraga masu ikai ainasu thaidokpaga adum timing chanadaba. Ado ai lepham chapam amadi khangkhidabani. Mana yumda leikiba matamdo. Ado lakpudi masina yam lakna bikhreba matamduda yare palano ama sisune ayam otpani. Amana hai mana otle hai ama sina muk hai mana otle na nabani pangwata onarababa. Yarik nganbado wa makha taba ngamdre. Loyangambado hospital niga khangdre amuk kana nokpa hore. Amuk hore kaidawragi loya yam harawraboba. Loyangambado wa ngangba ngamdre nokpado ma tasengna thingba ngamdre. Otle haibu. Aise am wahale mana.
Nang maut pa mayam to di kai chakraba. O adubu ni haise. Chap manare 50-50. Maram su tangkai manaram. Mana aise ato pama khanba manba. Aina mukma se nanga koina ba manba. Loyang ambado amuk su nok pa horakle. Nate noi na tai na daw na phum na chin lum na da na kem ta phung duk ngaram dresina sigi oira. Sire dai. Nate maram se ai nok kanu ai ba ngamdre ba. Yare ba. Ai shumi kai ra kadawre. Asum nang hakte wakhal wari ba mayam do kharadi kauthokpa urabasu thangnaba mikupta leishna gi matau uraga yairik nganba masado pathapham khangde. Wakhal tadriba magi nungsibidugi khonjel su takhidaba kuiri. Mana thaba khalakpada mabu ngaiduna hek leirambadusu ngairam khidre. Makhoi anigi haukiba mikup kayadu ningsinglubada nupasi hena wakhal thoktre. Ngasidi leima hoishu yumda ngahak haitharuge haina hankre. Mamawbuna macha nupasina ngahak senaramu haiduna sinaramli. Nakal amaromdana Cyber Branch Office to the Chingkai Mana Purakliba video clip aduga Yarelbana Fanglakpa video footage aduga media the Thadok Nabatori Maraksi the Chingkaina Yarelba Soktuna Tengnakiba Numita Pankiba Yarelbagi Gari dagi Desh came to the Yauriba video do Masuyauna Thadok Nabatori Kui Hode video Ohuma Pung Manga Fada viral Oirakle Mi amamamgi opinion di manade adubu 90% hena tethobagi clinic amadi hospital animakta flash hena lagle. Hana tumina leiramba chapmanaba thodok thokraba imungsingso irang haurakle. Hana thokiba irang adudagi hena handakisina leibak bombasin thungle. Hospital amadi clinic anida thabak tawramba mi khudingda asawa phathaba ngamda kharana khut thabasu yauri. Athoba matamda tethobabu mayamda shinau haina akanba kholaw lauri. TV News Channel kayada tethoba amadi yek ngamba phangnaba haina Police Department ta hena pressure pirakli. Aranbabu kayam kuina lutuna thamluba ngamgani aranba tawruba makhoide jairak phangba hauna sani matamna purakpana makhoigi aranbado miyamna khangnarakpana hojikte miyamdagi dandi phangba tabani. Masina masi oikrabasu nungshi phongdoknadaba chekla ani khak leiri masa masadi khangnada amana amabudi yam tashengna nungshiba phawribani. Ophelia do handakti masada ihang hangbagum phawi nahan makhaide yaifabana hek mabu college halakpado loba lakpani. Hojikna amuk exam loikhibagi break leikibaga aduga amuk yaifabasu thabak maphamda changkhibaga mangondadi ihang haure. Text call su ilak khidre pau iphaw phawraktabasida Ophelia de masado irang lang amuk su khali karigi mana aduk khoirangba charangnaba phawriba manakta leiriba phone du lauduna dafa haina save tawriba number du da changduna yeng call tawsen sira amuk su khali adubu thangnabada mana tawramlibasi limit hele khali phone du mamai upshinduna amuk thamkre phamungda longna amuk hipthai aduga khali wakhal mayam ama oiba yadaba kaya aina tawrisibu chumibru aina ma khali hairidrosibu kaigumba sida phawrisina attachment oramadi kamain toba aduga muksu mangonda aina phawriba sigum amta phawramdradi aina mukam doba. Ophelia ibema nangse asa chawida asukam na ingondagi hanba nupasida aina kaida affection phawrino. Maybe because of his height, or maybe because of his gentleness, or maybe khangdreda aina da pangkhanda khalabra. Makhut ani du changduna mamai khomduna phamungda tharo oli. Thoi tabro nangbo nanguna ba mi ama lae haine
ꯊꯣꯡꯈꯣꯡꯗ ꯂꯩꯍꯧꯏ ꯍꯥꯏꯌꯦ ꯃꯃꯥꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯄꯗ ꯋꯥꯈꯜꯒ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯑꯃꯨꯛ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯑꯦ ꯍꯥꯏꯔꯛꯄꯗꯨꯗ ꯀꯅꯥ ꯍꯥꯏꯔꯛꯏꯅꯣ ꯏꯃꯥ ꯍꯣ ꯅꯃꯥꯟꯅꯕꯤ ꯑꯅꯤ ꯍꯣꯏꯅ ꯍꯥꯏꯔꯛꯄꯅꯦ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯉꯨ ꯆꯣꯆꯣ ꯃꯃꯥ ꯃꯦꯝꯊꯣꯏꯁꯨ ꯀꯔꯤꯁꯨ ꯃꯆꯥꯗ ꯂꯥꯟꯅ ꯎꯗꯦ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯕꯗꯤ ꯃꯆꯥꯁꯤ ꯂꯥꯟꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯃꯔꯣꯝꯗ ꯃꯦꯝꯊꯣꯏ ꯃꯆꯥꯁꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯦ ꯈꯪꯕꯅ ꯊꯣꯏꯗꯣꯛꯅ ꯀ꯭ꯔꯛ ꯂꯥꯛꯄ ꯇꯧꯗꯦ ꯑꯣꯐꯦꯂꯤꯌꯥ ꯃꯃꯥꯅ ꯌꯦꯡꯉꯨꯆꯣ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯒꯦꯠ ꯍꯥꯡꯂꯒ ꯊꯣꯛꯂꯛꯄꯗ ꯊꯣꯡ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯃ ꯈꯥꯝꯂꯤꯕꯗꯣ ꯃꯥꯁꯨ ꯎꯔꯦ ꯇꯞꯂꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ ꯈꯟꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯡ ꯊꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯣꯐꯦꯂꯤꯌꯥ ꯒꯥꯔꯤ ꯃꯄꯨꯗꯨ ꯎꯔꯛꯄꯗ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯃꯥ ꯁꯥꯎꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯛꯏ ꯇꯨꯡꯗꯒꯤ ꯅꯤꯈꯤꯜꯅ ꯇꯥꯟꯅꯔꯛꯇꯨꯅ ꯑꯣꯐꯦ ꯑꯝꯇ ꯉꯥꯏꯈꯣꯕꯁꯤ ꯇꯥꯕ꯭ꯔꯣꯃꯤ ꯑꯣꯐꯦꯂꯤꯌꯥ ꯆꯠꯂꯝꯕ ꯑꯣꯐꯦꯂꯤꯌꯥꯗꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯅꯤꯈꯤꯜꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯃꯥ ꯁꯥꯎꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯅꯤꯈꯤꯜꯗ ꯈꯪꯍꯜꯂꯤ ꯅꯤꯈꯤꯜ ꯉꯥꯏꯍꯥꯛꯇꯨꯗ ꯋꯥꯗꯣ ꯍꯧꯗꯣꯛꯄ ꯉꯝꯗꯦ ꯑꯣꯐꯦꯂꯤꯌꯥꯅ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯅꯪ ꯑꯣꯐꯦ ꯅꯪ ꯑꯝꯇ ꯁꯥꯎꯈꯤꯅꯣꯕ ꯑꯩꯅ ꯁꯥꯎꯔꯣꯏꯗꯕꯩ ꯃꯔꯝꯁꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯒ ꯂꯣꯏꯅꯔꯝꯂꯒ ꯁꯥꯎꯔꯨꯕ ꯑꯩꯁꯤꯅ ꯁꯣꯏꯔꯤꯕ꯭ꯔꯣ ꯀꯩ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯅꯪꯒꯤꯁꯦ ꯍꯣꯏ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯊꯨꯅ ꯃꯤ ꯑꯃꯒ ꯂꯣꯏꯅꯔꯝꯃꯤꯕ ꯑꯣꯐꯦꯂꯤꯌꯥ ꯅꯤꯈꯤꯜꯅ ꯍꯥꯏꯗꯣꯔꯛꯏꯕ ꯋꯥꯍꯩꯗꯨꯗ ꯑꯁꯥꯎꯕꯗꯒꯤ ꯅꯣꯛꯅꯤꯡꯕꯔꯣꯝꯗ ꯂꯥꯛꯂꯦ ꯑꯃꯨꯛ ꯈꯟꯖꯩ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯇꯨꯡ ꯀꯣꯏꯅ ꯆꯠꯃꯤꯟꯅꯍꯟꯗ꯭ꯔꯤꯕꯁꯤ ꯂꯥꯏꯅ ꯃꯥꯕꯨ ꯀꯟꯕꯅꯤ ꯍꯥꯏꯅ ꯑꯣꯐꯦꯂꯤꯌꯥꯗꯣ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯊꯣꯔꯛꯂꯦ ꯑꯗꯨ ꯍꯪꯕꯩꯔꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯕꯣ ꯅꯤꯈꯤꯜꯗꯨ ꯃꯈꯥ ꯇꯥꯕ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯇꯨꯃꯤꯟ ꯑꯣꯐꯦꯂꯤꯌꯥꯗ ꯇꯇꯨ ꯌꯦꯡꯂꯛꯏ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯒ ꯁꯐꯔ ꯇꯧꯔ ꯂꯩꯔꯝꯕꯅꯤ ꯁꯤꯔꯣ ꯅꯪꯒꯨꯝꯕ ꯆꯤꯞ ꯑꯣꯏꯕ ꯅꯨꯄꯥꯗ ꯀꯣꯛ ꯊꯥꯗꯒꯗꯕ ꯅꯨꯄꯤ ꯃꯥꯜꯂꯨꯔꯕꯕ ꯑꯩꯁꯦ ꯑꯩꯅ ꯃꯤ ꯑꯅꯧꯕ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯄꯨꯅꯤꯡꯕ ꯃꯤ ꯄꯨꯟꯕꯗ ꯅꯪꯉꯣꯟꯗ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯀꯩ ꯗꯔꯀꯥꯔ ꯇꯥꯒꯦꯕ ꯑꯗꯨꯒ ꯅꯤꯈꯤꯜ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯔꯤꯂꯤꯐ ꯑꯣꯏ ꯅꯪꯒ ꯁꯨꯃꯥꯏꯅ ꯃꯥꯡꯖꯧꯅꯅ ꯀꯥꯏꯅꯍꯧꯔꯤꯁꯦ ꯅꯪꯒꯨꯝꯕ ꯃꯦꯟ ꯆꯥꯏꯜ ꯑꯃꯒ ꯄꯨꯟꯁꯤꯒꯤ ꯆꯠꯃꯤꯟꯅꯗꯧ ꯁꯔꯨꯛ ꯑꯩ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯅꯤ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤ ꯅꯤꯈꯤꯜꯅ ꯇꯨꯡꯗꯒꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯛꯏ ꯃꯇꯧꯗꯨꯗ ꯑꯣꯐꯦꯂꯤꯌꯥ ꯃꯨꯛꯇꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯈꯨꯠ ꯑꯃꯅ ꯅꯤꯈꯤꯜꯒꯤ ꯐꯥꯔꯤꯕ ꯈꯨꯠꯇꯨꯗ ꯇꯥꯞ ꯄꯥꯏꯔꯛꯏ